Bharat Sarkar amadi NSCN-IM anigi marakta sathariba santigi warina lamdam asida ohelakpa yabasingi matangda ngasi nungtil Chief Minister Secretariat Chief Minister na thobu oiduna CSO singi mihutsinga mifam paktokadawri Mahiroi Bebisana misiga mari lenana SIT na faduna judicial custody da thamliba Standard Robert Higher Secondary School gi principal Landoni amadi mahaki masanupi Romita court putokadawri Police na Jairap court akan section thorang lokhatli Jiribam amadi Tamelong District anigi ngamkhaida sayen evaleriba asigi matangda lengakna sapsaba ama khanganabagi mayukta loop kaya punsinduna semkiba JSC Tamelong na tha asigi taradagi Tamelong District ta pungni funipan gi bancha thagani haina lauthokre District kaya gi faunafam maruiba lambi ama oiriba yaripok thonghongdagi oiro khongjin faubagi lambi tha asigi tara faubagi manungda lengakna semjin bidrabadi lambi tingbagi khongjang sangsinaba miyamgi mifamna warep lokre Commerce and Industries Minister Thongam Biswajitna lamdam asigi entrepreneur singaloine nangasi Bisnupur District ke manung sanba tera urakta usara sing thakre thorom aduda wabagai kendra ge MLA Dr Yumnam Radeshyam su saru yakhi Andro kendra ge MLA su oiriba Forest Minister TH Shyamkumar nangasi angthagi mafam singda usara sing thakre mahausa lairembina piramba mahausa ge khal thugairubana ngasi gi mirolna awaba mayuk naribani haina Shyamkumar na haikre Ngasisu anirak suboina singjamai parking manakta mau kaitel kanakre maugi isilinau singna purakpa ano fencing miyam na pamna leinekhi Lakadoriba 15 August ki mangoina na lakholakpa section thorong gi sorok aboina ngasi ayuk Thobal Police Commando amadi nupi police ki apun makangbuna samram makhale kaida operation satakre nupa nupi sahum yang khairom masak khangdokhi mi phame pundi yaukhide NSCN kegi acting chairman amadi acting president oiramba Yung Ongbu ngarangdagi chairman amadi president oina thopuba hawan kre hiramasiga mari lenana jerol ama thokre Assam gi Sonitpur district ke Behali police station gi manung chanba Ketla Tea Garden da ngarang numidang wairam khanghogdana kai amana attack torokpagi thodokta thabak subi nupi ama yauna mioi mari soktuna laikat na kre Hokibano Maijing numita Imphal Dimapur lambi paringi Kohima Municipal Council ge all dumping site mapada landslide thokibana maram oiraga ngasi fauba lambi faunadre Imphal tamna lakada bapot chai puba gari kya lambi da panduna leiri Ngasi ayuk anganbada New Delhi ge Jakir Nagar ge Oka area da leiba mathon mari wangba building ama mai chakpagi thodokta mioi taruk leikhidre atopa mioi tarana asopa nangkhre fire tender kya sangsinduna mai kanbagi thabak sathakhi Telangana gi Mahabub Nagar da ngarang numidang khongjel yang na thoduna lakpa truck amana saka ahum panba gari amada thomjin bagi thodokta nupi taret yauna mioi 13 lekhidre mangana asopan nangkhre